Hi guys, welcome back to my channel once again. Mayam taramna okcheri matam kuirabagi matungda video yamna nungshiba ama puduna lakcheri mayam punna mityeng taminarsi. Ngasigi video se akoigi maitai chairaubagi mari leinana sinjaba samjaba video oidoine. High-Tech Medical College and Hospital gi oiba aikoi Manipuri gi doctor sing amadi staff sing amasung student singa Manipuri khatangi ko aikoi se sinjaba dogumlaba maitai charaubaga mari leinana akoi gi isor makhuramba chatpagi video ni mayam puna yengmina se yamna sunungshiba yamna so memorable oiba video mani mayam phajaba aruba ananba haibase mipum khudimakta loina yenghaningi aikhoigi chapminagadoriba staff sing amasung student sing ngaiboina ngaktang akhoigi hospital gi akoiba singse ucharake hospital se asuki matik yamna chawe duga magi akoiba se yamna greenish oi yamna nanba dugumlaba hospital amani Hojik se 2026 ki March thane March tha sida akhoi Manipur di hojik se nong yam kana chui habagi haitare amumu churakpa kanda len yawagi dumaina wari tai aduga hojik Bhubaneswar gi oina di sare dum March tha dagi yam saba hore ado April May June sumaina direct changa kanda di amukke hena sani habagi thajaba thamme sini hospital gi akoiba yam phajabane mayamdudi akhoi miju surabanina chappa hore loksaleko hojik jaga se khoina khoi jagadoriba Jagannath temple yosalae dudi akhoi mathang kumdabasu loirabanina lai khuramba mathang changa age khoiga chapminariba mama sisu yam phai mama se yamna nungsi yamsu chami Mayaidana Ishwar Jagannath sigi mandir leire aduga akoibada khoigi mandir marina koishalaga leye makhan mandir singse changaga khurumjarake asise misu yam kanna chinbadi oide aduna loina suna mathang amamta oina khoi khurumjarake sina mandir gi akoibagi phibamni mandir punna manga leiba ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯈꯨꯔꯨꯝꯖꯒꯗꯧꯔꯤꯕ ꯏꯁꯣꯔꯁꯤꯒꯤ ꯃꯃꯤꯡꯅ ꯖꯒꯟꯅꯥꯊꯅꯤ ꯖय ꯖꯒꯟꯅꯥꯊꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯅꯤ ꯑꯗꯣ ꯃꯣꯏ ꯃꯅꯨꯡꯗ ꯚꯤꯗꯤꯑꯣ ꯀꯩꯀꯩ ꯂꯧꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯅꯨꯡꯒꯤꯗꯤ ꯂꯧꯖꯔꯛꯇ꯭ꯔꯦ ꯑꯅꯤꯁꯨꯕ ꯏꯁꯣꯔꯁꯤꯅ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯑꯃꯨꯛ ꯈꯨꯔꯨꯝꯖꯔꯒꯦ ꯃꯤ ꯈꯔ ꯀꯣꯝꯃꯝꯕꯅꯤꯅ ꯏꯕꯥꯅꯤꯁꯨ ꯄꯦꯟꯅ ꯈꯨꯔꯨꯝꯖꯔꯦ ꯄꯨꯟꯁꯤꯗ ꯗꯥꯎ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯁꯟꯗꯝꯕꯁꯦ ꯃꯉꯣꯟꯗꯁꯨ ꯑꯩꯈꯣꯏꯅ ꯆꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯇꯧꯖꯔꯝꯃꯦ ꯗꯥꯎ ꯌꯥꯖꯔꯒꯦ ꯍꯥꯏꯅ ꯐꯖꯅ ꯅꯤꯡꯖꯔꯦ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕ ꯃꯟꯗꯤꯔꯁꯤꯅ ꯍꯅꯨꯃꯥꯟꯖꯤꯒꯤꯅꯤ ꯖꯦ ꯁ꯭ꯔꯤ ꯔꯥꯝꯒꯤ ꯃꯟꯗꯤꯔꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯩꯀꯣ ꯏꯁꯣꯔꯁꯦ ꯑꯃꯨꯛ ꯈꯨꯔꯨꯝꯖꯔꯒꯦ
ꯃꯥꯇꯥ ꯑꯃ ꯈꯣꯏꯔꯝꯖꯔꯛꯑꯦ ꯃꯥꯇꯥ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯄ꯭ꯔꯁꯥꯗꯤ ꯈꯔ ꯄꯤꯕꯤꯔꯛꯑꯦ ꯃꯊꯪꯒꯤꯁꯤꯅ ꯃꯊꯪꯒꯤ ꯑꯀꯣꯏꯕꯒꯤ ꯏꯁꯣꯔꯁꯤꯡꯒꯤ ꯃꯥꯒꯤ ꯃꯟꯗꯤꯔꯁꯤꯡꯁꯦ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯈꯨꯔꯨꯝꯅꯔꯨꯔꯦ ꯃꯥꯒꯤ ꯑꯄꯥꯝꯕ ꯏꯁꯣꯔꯁꯤꯡꯒꯤ ꯃꯅꯥꯛꯇ ꯑꯗꯣ ꯁꯤꯅ ꯑꯀꯣꯏꯕꯅꯦ ꯌꯥꯝ ꯐꯖꯅ ꯁꯦꯝꯒꯠꯂꯦ ꯌꯥꯝ ꯐꯖꯅꯁꯨ ꯃꯐꯝꯁꯦ ꯁꯥꯟꯇꯤ ꯌꯥꯝꯅ ꯑꯣꯏꯕ ꯖꯒꯥꯁꯨ ꯑꯣꯏꯌꯦ ꯃꯐꯝꯁꯤꯗ ꯂꯩꯕ ꯃꯣꯏꯒꯤ ꯕꯕꯥꯖꯤꯁꯤꯡꯁꯤꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯌꯥꯝꯅ ꯂꯥꯛꯏ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯗꯔꯁꯟ ꯇꯧꯕ ꯌꯥꯝꯅ ꯂꯥꯛꯏꯒ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯄꯥꯎꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯅꯔꯕ ꯃꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕ ꯍꯧꯔꯝꯗꯥꯏꯒꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯤꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯁꯜꯂꯛꯀꯗꯣꯔꯦ ꯑꯗꯨꯅ ꯏꯁꯇꯨꯗꯦꯟꯁꯤꯡ ꯑꯌꯥꯝꯕ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯋꯥꯕꯒꯤ ꯐꯝꯅꯔꯤ ꯃꯊꯪ ꯍꯧꯖꯔꯛꯑꯒꯦ 와브라 와브 하이가 와 khẳng định không ai kể ai được nó à tôi giang đi học đâu biết đây thế 라이브 하면 니네 안에 인상이 하이나 그래 ta yêu rồi 땡어 안에 안드네 마사다니 데이나 프리앙카 올리비아 마밍 답다 하이로 엘리나 안드네 ngahan mi ma bayre sali tu de music tu kan sana ki bane Masaya ba phone yang sin nai ni ngahan ki shoot ki do na ta masa anu si bine mathang ming am ta hairo Susmita mamai ming ja haijalo Mai min Primila kawi Premila kai lam dai oi doino Singda dagi singda dam oi doino ko Singda dam dagi matai gi yare mama se हमको yahan ge Eliza Yari Mandakini khangye ngahan report ki do Jide sore Martina mathang de Sakoi nu si bana Ni na dai ro Salia magi de Steli magi de Sonia ai sai dam ta pamong ge ha ko chang da hodong sila introduction ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯛꯈꯪ ꯃꯥꯏꯈꯪꯅꯈ꯭ꯔꯦ ꯂꯣꯏꯅ ꯑꯗꯨ ꯃꯊꯪꯗ ꯑꯩꯈꯣꯏ ꯆꯥꯛ ꯑꯃꯨꯛ ꯆꯥꯖꯔꯛꯑꯒꯦ ꯂꯥꯏꯒꯤ ꯄ꯭ꯔꯁꯥꯗꯤꯅꯤ ꯏꯁꯣꯔꯒꯤ ꯈꯨꯔꯨꯝꯕ ꯆꯠꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯉꯥꯛꯇ ꯑꯣꯏꯅ ꯆꯥꯖꯔꯦ ꯚꯤꯖꯤꯇꯦꯕꯜ ꯉꯥꯛꯇꯅꯦ ꯃꯣꯏ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯣꯡꯖꯕ ꯑꯗꯨꯒꯨꯝꯂꯕ ꯆꯥꯛ ꯌꯦꯟꯁꯥꯡꯁꯤꯡꯅꯤ ꯑꯩꯈꯣꯏ ꯆꯥꯖꯔꯛꯑꯒꯦ ꯆꯥꯛ ꯆꯥ ꯇꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗꯣ ꯀꯩꯅꯣ ꯈꯔ ꯍꯩ ꯔꯥ ꯆꯥꯁꯦꯅ ꯊꯣꯛꯂꯛꯄꯅꯦ ꯑꯗꯣ ꯃꯐꯝꯁꯦ ꯎꯗꯤꯁꯥꯒꯤꯗꯤ ꯌꯥꯝ ꯁꯥꯕꯅꯤꯅ ꯀꯣꯀꯣꯅꯠ ꯋꯥꯇꯔꯁꯤꯁꯨ ꯌꯥꯝ ꯍꯣꯡꯉꯦ ꯃꯐꯝꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯣꯀꯣꯅꯠ ꯋꯥꯇꯔ ꯑꯣꯏꯅ ꯊꯛꯂꯛꯑꯒꯦ ꯁꯥꯒ ꯁꯥꯕꯅꯤꯅ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯩ ꯔꯥꯒꯨꯝꯕ ꯆꯥꯅꯤꯡꯕꯅ ꯆꯥꯕ ꯑꯗꯒꯤ ꯀꯣꯀꯣꯅꯠ ꯋꯥꯇꯔ ꯊꯛꯅꯤꯡꯕꯅ ꯊꯛꯄ ꯑꯗꯒꯤ ꯅꯤꯝꯕꯨ ꯊꯛꯅꯤꯡꯕꯅ ꯊꯛꯄ ꯃꯥꯏ ꯑꯄꯥꯝꯕ ꯂꯣꯏ ꯊꯛꯆꯤꯟꯅꯔꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯦꯁꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯋꯥꯛ ꯇꯧꯔꯒ ꯂꯩꯕꯅꯤꯅ ꯈꯔ ꯈꯥꯡꯕ ꯉꯝꯃꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄꯅꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯥꯡꯕ ꯉꯝꯗꯒꯩ ꯁꯥꯏꯀꯣ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯊꯤꯅ ꯐꯩꯌꯦ ꯑꯗꯨꯒ ꯆꯠꯄꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯀꯥꯡꯕꯨꯈꯩ ꯆꯠꯂꯤ चाइनीज है कौन है चाइनीज ये वाला चाइनीज है सब लोग या चाइनीज है श्योर जिंगजोंग पांग हिंदी जानते हाँ कैसे हो बहुत अच्छे दोनों तो क्लास 10 है अभी 10 है स्टडी करो ना
अच्छा हम आपका नाम? मेरा नाम तो एलिजाबेथ है। हमारा तो सब हाईटेक हॉस्पिटल का नौकरी है। हाईटेक हॉस्पिटल जाने ची केमिटी असते केमिते अच्छा हाँ केमिटी असते हाँ बोला अच्छा अच्छा मणिपुर छत्तीसगढ़ ओ अच्छा छत्तीसगढ़ तो कौन सा जयपुर Matang asida video loisinjarage. Bye bye. See you in my next video.